ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤ ꯑꯁꯨꯋꯥꯕ ꯆꯩꯅꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯅꯣ? ꯄꯤꯛꯂꯤꯉꯩꯗꯅ ꯏꯃꯥ ꯏꯄꯥ, ꯑꯗꯨꯒ ꯉꯁꯤꯅ ꯏꯃꯥ ꯏꯄꯥ ꯁꯛꯂꯕ ꯏꯆꯦꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕ. ꯋꯥꯗꯨꯅ ꯇꯦꯛꯂꯛꯂꯤ ꯋꯥꯈꯤꯒꯗ꯭ꯔꯥ ꯍꯌꯦꯡꯁꯨ ꯄꯨꯟꯁꯤꯒꯤ ꯃꯣꯏ. Marupna marupkidamukta thawai thababu is kaidogbai pamuduno. Longanba male ekhoi makhoidagi na thaina badawse makhoidi nishana tungi kari kaidoba kemta khandraba mine makhoiga manaraga ekhoi mangnaba. Imaga babaga letrabaso tasawgai taimaga leisidi nang kai waino aikhoisu leisidi Lanba tasawgai taimaga na ai watana bonarabasu ima pabongi ahambasidi kanana su mensin magamde. Ai se du kusok peroi. Gari. Simu nang hinatse. Warbi gi seso ai gi sene. Ado noini bu akhoi college sanjab ahumda lakpo khidre ka dorjana Nasidi yiningdaba party laktaba se wakhal khra ingro. Aidine moi lakani khambadane college ka laknindrabani. Moi na ngang tawrido yengone akhoina tumi laisamibai moi phabani natradi wa ayordabani. Jangan hai. Malam, cinjal luna. Anangi thomda anyar kono. Natrabadi bomna mat changani. Nang nuba minute thang thilab nang manga tawraba. Masi haiba numisidagi aikhoi AHUMGEE PANDAM phangri fawadi lengdana leminase. Ai sigraju nabani di hingoidana